Mathai thainagi matam amada ningthau amakhak palami. Magi mamingna paiba haina kaurami. Laibak adugi miyamna mabu yamna nungsinai, yamna suthaganai. Magi matik mathaunana adutasu nate magi wakhal Lousing Leiba amadi pukchen chauba kathokpa hiram kayadaso yamna kalaknarami. Nongmadi mahak wakhan khalami. Aisibo sumanya sum lehoba taradra. Sahi sisu phana yamsilakle. Kuntra sujilakle. Ngasi phawa nupi amata aini nungsijaba thainadribase. Aidi ningthau ama oirabasu nupi anidi punsida theiroi. Aini nungsijariba mahakhaktugi aini lepkani. Aigi wakhan manaba. Aibu thamoi sena nungsibigedaba nupi aduni aina pamjaribase adubu phangkigadra. Asumna wakhan khalingai Senapati Malem changlaklami. Iningthau paiba. Ningthau paiba onthora Hai, kari tore. Kari pau purakle, hayu. Iningthau, aikhoi ngasidi nungaiba pau mapuduna lakli. Aikhoi gi handakta chatkiba lami mayam ado. Ipak ado landuna chatpada karisu khudongthiba nangkhidre. Makhoi tekta kaidna ipak ado lanthokra haina pau lakli. Yamna nungaireda. Adudi aikhoi gi thaurang pumnamak mai paklagani. Ado Malem, ngasidi nangna nungaiba pau ama tamlakpagi nangidama matik chaba mana aina soidana pigani. Iningthau, thagalkadoribadi aihak nati. Aingonda pau tamlakliba tombabu thagalkadabani. Mahaksu nahan makhai ahing chupa ipak adugi manakta irei kanba lepa tangkak ngaibada mayumda hanba ngamdana wana leiribani. Magi nupi amadi machabu uningbana mahak mayumda hana chenkri. Pau asiba iningthauda khara tambiyu haiduna ai laklibani. Phare. Amabu oire. Ngasidi pausu nungairabanina phare. Chagle lama sodina sindoksi. Phagani iningthau. Adudi pau ase lanmisingdasu tamlukhige. Ado wafam amatanga iningthausu chahiri yamsilakle. Aduna luhongnaba tawbase masina phagani ko. Asumna lenkhibade pamui ko. Iningthau sakthibasu nate kariso watpa leite. Khangdreda Malem. Karibu haigadoribano. Aina pamjaba nupido amate hek phangdi. Aigi matamado laktribra khangdi. Natragane iningthau sumdarosi. Aikhogi lebak asida mina masak yamna munna khangba, yamna haiba, maiba makhaklai. Mabu oina tanarusira. Malem, nangi wafam aduna pharadra. Aisu chahi matang asiga thinthabase kaya pamdrabani. Taurasi. Aduna pharani iningthau maibado. Manabu hairapa wahaising ado aranba amata leiru. Mana haiba khudimak loina chumba ngaktani. Mai loina pakhiba thodok ngaktani iningthau. Ningthau paiba Malemgi wa aduda amukka henna singsinkhirami. Malem, nangi wahai aduna aibu amuk henna langtakna hale. Hayemak hekta chatminarurasi. Phani ningthau, adudi ai amuk thokcharukhigi. Malem, ningthau paibada thawolon utlamlaga thokre. Aduga mapanda leiriba lanmising aduda makhoi pumnamak ngasidi mayumda amata handanaba loinamak konungda chaklen ama chanaba haiduna leirami. Numit aduma harau nungaiba phongdokpa oina ahing aduma harauna lenkhre. Mayam pumnamak hanakhrabada ningthau paibasu tumnaba haiduna magi kada changlaki. Phamungda tapna hiptharami, tumdri wakhan khalibani. Hayeng asibu kari karamba paupu tarigaba khangdrada tawriba lila ase. Aigi laibak asina kadomda tamlibano. He Sor, hayenggi paudu tangdi achumba ohenbiyu ko, aphabata ohenbiyu. Aibu thamoi seni nungsibigedaba amadi aigida mapunsi chupa leigedaba nupiado pibiyu. Asomna ahing ado wakhan khana tumthakre. Mathangi numita ningthau paiba yena hek khonglakpaga haugatlami. Nganta na irumai thajaraga masana na phamduna Malem bulakpa ngairami. Ningthau adudi ngan haugatchabagi Malem thengla haina khanjabani. Ningthau paiba masadu asum wasilakli. Maram aduna mathanta amuksu haijai. Kari toroba janone Malem dubo. Hauji phawa laktribasibo. Mabu ngarang hainakhiba wafam adubu kautholaba jalane. Natragana aibu mayumda muktang chatluraga hangnusirane. Natragana aina haugatlibasibu yamna ngammallabrane. Hoida, ngayhak ngairageda. Laktragana mayumda hek chatlaga hangluba haibaduni.
ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯕ ꯌꯥꯗꯕꯅꯤꯅ ꯉꯟꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯕꯤꯔꯛꯏ꯫ ꯃꯗꯨ ꯊꯛꯂꯒ ꯅꯤꯡꯊꯧ ꯄꯥꯏꯕ ꯉꯥꯏꯍꯥꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥ ꯑꯗꯨꯗꯤ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯂꯦꯝ ꯂꯥꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯕ ꯃꯈꯥ ꯇꯥꯅ ꯉꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯥꯕꯨ ꯉꯥꯏꯕꯒ ꯉꯝꯂꯔꯣꯏ꯫ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯝꯂꯅꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯃꯛ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯊꯣꯡꯖꯥꯎꯗꯨ ꯌꯧꯔꯛꯄꯒ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯔꯥꯏꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ?" ꯅꯤꯡꯊꯧ ꯄꯥꯏꯕ, ꯃꯥꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯗ ꯈꯪꯍꯟꯗꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯉꯥꯡꯅꯕꯇ ꯀꯟꯕ, ꯄꯥꯎ ꯁꯟꯗꯣꯛꯄꯇꯅ ꯍꯥꯟꯅ ꯃꯥꯡꯖꯤꯟ ꯊꯥꯏ꯫ ꯉꯁꯤꯗꯤ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯏ꯫ ꯏꯁꯥꯁꯨ ꯈꯔ ꯆꯣꯛꯊꯩ꯫ ꯑꯗꯨꯅ ꯑꯁꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯪꯆꯤꯠ ꯂꯥꯡꯂꯨꯈꯤꯒꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯏꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯄ ꯌꯥꯏ꯫ ꯅꯤꯡꯊꯧ ꯄꯥꯏꯕ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ꯫ ꯀꯔꯤꯒꯤ ꯑꯌꯨꯛꯁꯤꯗꯗꯤ ꯀꯅꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯩꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯕꯨ ꯀꯥꯎꯔꯕꯣ? ꯃꯅꯥꯏ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯗꯨꯕꯨꯗꯤ ꯈꯪꯖꯩꯗ꯫ ꯏꯅꯤꯡꯊꯧꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯈꯔ ꯆꯤꯡꯅꯩ꯫ ꯅꯤꯡꯊꯧ ꯄꯥꯏꯕ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯂꯒ ꯌꯦꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯅꯪꯅ ꯆꯤꯡꯅꯔꯤꯕꯕꯣ?" "ꯀꯔꯤꯁꯨ ꯅꯠꯇꯦꯗ꯫ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯅꯥꯏꯇꯣꯝ ꯆꯠꯅꯤꯡꯂꯤꯕꯁꯦ ꯃꯍꯥꯔꯥꯅꯤ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ." ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯄꯥꯏꯕ ꯅꯣꯛꯊꯣꯔꯛꯂꯒ, "ꯀꯗꯥꯏꯗꯒꯤꯅꯣꯗ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯆꯍꯤꯗꯤ 30 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯄꯥꯈꯪ ꯁꯥꯔꯤꯗ ꯂꯦꯟꯈꯤꯗꯧꯔꯦꯗꯣ꯫ ꯀꯥꯟꯅꯗꯦ ꯏꯅꯤꯡꯊꯧ, ꯂꯨꯍꯣꯡꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯊꯤꯗꯣꯛꯁꯤ꯫ ꯈꯟꯅꯁꯤ ꯇꯣꯝꯕ, ꯈꯟꯅꯁꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯂꯩꯅꯤꯡꯕ ꯅꯠꯇꯦꯅꯦ." ꯏꯅꯤꯡꯊꯧꯒꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯃꯥꯅꯁꯨ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯂꯥꯛꯂꯝꯂꯤꯕꯗꯨꯅꯤ꯫ ꯏꯪꯁꯨ ꯇꯞꯄꯤ꯫ ꯃꯥꯒ ꯂꯨꯍꯣꯡꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯇꯣꯝꯕ, ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯐꯥꯎꯕ ꯇꯨꯡ ꯀꯣꯏꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯅꯨꯄꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯅꯤꯡꯕꯇ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯀꯅꯥꯒꯨꯝꯕꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨꯅꯤ꯫ ꯋꯥꯐꯝꯁꯤꯗꯗꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯈꯟꯖꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ "ꯑꯣꯏꯔꯁꯅꯨ ꯇꯣꯝꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯀꯣꯅꯨꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯝꯃꯨ꯫ ꯀꯅꯥ ꯀꯔꯤ ꯆꯪꯂꯛꯄ ꯃꯨꯟꯅ ꯃꯤꯠ ꯅꯥ ꯁꯤꯡꯗꯨꯅ ꯌꯦꯡꯉꯨ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯟꯗꯣꯔꯛꯀꯗꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯇꯪꯅ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯍꯧꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯄꯥꯏꯕꯁꯨ ꯃꯥꯅ ꯆꯠꯀꯗꯕꯗꯨ ꯆꯠꯈ꯭ꯔꯦ, ꯑꯃꯗꯤ ꯃꯅꯥꯏ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯖꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯏꯕ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯕ ꯎꯗꯦ꯫ ꯊꯣꯡꯁꯨ ꯑꯃꯠꯇ ꯍꯥꯡꯗꯣꯛꯅꯗꯦ꯫ ꯀꯔꯤ ꯇꯧꯕꯖꯥꯠꯅꯣ, ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯧ ꯑꯃꯗꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯏꯕ ꯋꯥꯈꯟꯗ ꯈꯜꯂꯤ, "ꯑꯁ, ꯗꯥꯎꯒ ꯌꯥꯈꯤꯒꯗ꯭ꯔꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯨꯄꯤꯅꯕꯨ ꯁꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯤꯕꯁꯤꯕꯣ? ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯖꯥꯠꯂꯅꯦ? ꯍꯟꯗꯛꯇꯤ ꯈꯨꯜ ꯑꯁꯦ ꯇꯁꯦꯡꯅ ꯑꯣꯜꯂꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯋꯥꯗꯨꯅ ꯇꯨꯝꯅꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯇꯟꯕꯒꯤ ꯇꯨꯝꯁꯤꯜꯂꯤꯕꯔꯥ? ꯅꯤꯡꯊꯝꯊꯥꯁꯨ ꯀꯌꯥ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯒꯕ? ꯑꯩꯗꯤ ꯅꯨꯄꯤꯅ ꯊꯦꯡꯅ ꯍꯧꯒꯠꯄꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦꯗꯀꯣ." ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯂꯤ꯫ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯤ꯫ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯒ ꯃꯥꯂꯦꯝꯒꯤ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯐꯥꯎꯕ ꯍꯥꯡꯂꯝꯗꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯥꯡꯒꯣꯟꯗ ꯐꯝꯊꯩ꯫ "ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ
ꯃꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯁꯥꯅ ꯍꯥꯏꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯤ, ꯃꯁꯥꯗꯨ ꯆꯣꯛꯊꯔꯗꯨꯅ ꯇꯟꯖꯤꯟꯗꯨꯅ ꯇꯨꯝꯊꯔꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯁꯨ ꯃꯪꯉꯤ꯫ ꯃꯥꯒꯤ ꯃꯃꯪꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯅ ꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ, ꯃꯥꯂꯦꯝ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯥꯂꯦꯝ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯨꯔꯀꯥꯟꯗꯗꯤ ꯅꯤꯡꯊꯧ ꯄꯥꯏꯕꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯅꯤꯡꯊꯧꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯖꯥꯠꯂꯥ? ꯃꯥꯒꯤ ꯈꯣꯟꯖꯦꯜꯒ ꯇꯥꯔꯤꯕꯁꯤꯕꯣ? ꯅꯤꯡꯊꯧ ꯄꯥꯏꯕ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯍꯣ ꯃꯥꯂꯦꯝ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩꯅꯦ, ꯏꯅꯤꯡꯊꯧꯅꯦ꯫ ꯋꯥ ꯑꯗꯨꯗ ꯃꯥꯂꯦꯝ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯨꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯒꯩ ꯊꯣꯔꯛꯄꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤꯕꯣ? ꯅꯨꯃꯤꯠꯁꯦ ꯌꯧꯔꯦꯅꯦ꯫ ꯃꯥꯂꯦꯝ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧ ꯀꯥꯈꯠꯄꯤꯔꯣ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯀꯔꯤꯅꯣ? ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯃꯥꯂꯦꯝ ꯅꯤꯁꯥꯅ ꯉꯥꯎꯃꯟꯈꯤꯕꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯦ ꯍꯔꯥꯎꯃꯟꯕꯒꯤ ꯏꯁꯦꯟ ꯏꯃꯥꯟꯅꯕꯁꯤꯡꯒ ꯅꯤꯁꯥ ꯈꯔ ꯄꯥꯏꯔꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯀꯣꯛꯁꯦ ꯉꯥꯎꯈꯠꯈꯤꯕꯅ ꯏꯁꯥ ꯑꯁꯤꯁꯨ ꯏꯆꯣꯛ ꯆꯣꯛꯊꯩ꯫ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯉꯔꯥꯡ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯁꯦ ꯍꯥꯏꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯥꯂꯦꯝ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯛꯂꯦ ꯉꯔꯥꯡ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯐꯪꯅꯅꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯁꯦ ꯍꯥꯏꯅꯈꯤꯕꯗꯣ꯫ ꯃꯥꯂꯦꯝ ꯅꯧꯊꯣꯔꯛꯂꯒ, ꯅꯤꯡꯁꯤꯡꯉꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯅꯤꯁꯥꯅ ꯍꯥꯏꯒꯠꯈꯤꯕꯅ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ꯫ ꯑꯩ ꯊꯨꯅ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯑꯗꯨꯝ ꯉꯥꯏꯔꯒꯦ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯥꯏꯔꯤꯕꯁꯦ꯫ ꯏꯔꯨꯀꯗꯣ ꯅꯥꯟꯅ ꯂꯨꯖꯊꯣꯔꯣ, ꯗꯥꯎ ꯌꯥꯅꯕ ꯉꯁꯤꯗꯤ꯫ ꯐꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝꯁꯨ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯥꯀꯟꯗ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥꯂꯦꯝꯁꯨ ꯂꯣꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯣꯏꯈ꯭ꯔꯦ꯫ ꯃꯐꯤ ꯃꯔꯣꯟ ꯁꯠ-ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯃꯁꯝ ꯃꯅꯥ ꯁꯦꯡꯅ ꯍꯥꯠꯇꯣꯛꯂꯒ ꯃꯁꯥ ꯅꯥꯟꯅ ꯊꯣꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯂꯣꯏꯖꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯄꯥꯏꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯥꯏꯕ ꯆꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯆꯔꯩꯁꯨ ꯃꯥꯡꯒꯣꯟꯗ ꯍꯤꯗꯥꯛꯄꯨ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯀꯧꯔꯛꯏ꯫ ꯑꯣꯖꯥ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ꯫ ꯃꯥꯏꯕ ꯆꯔꯩꯅ, ꯏꯅꯤꯡꯊꯧ ꯂꯥꯛꯄꯤꯔꯤ꯫ ꯀꯥꯈꯠꯂꯧꯁꯤꯗ, ꯐꯝꯕꯤꯌꯨꯁꯦ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯅꯤꯡꯊꯧ ꯄꯥꯏꯕ ꯋꯥꯗꯤ ꯉꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯍꯥꯛ ꯏꯀꯥꯏꯃꯟꯗꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯄꯥꯝꯕꯣꯝꯗ ꯑꯣꯏꯅ ꯏꯜꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯍꯧꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ, ꯁꯨꯝꯗꯧꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯑꯃꯗꯤ ꯀꯔꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯅ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯗꯨꯅ ꯂꯦꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯐꯅꯤ, ꯑꯩ ꯌꯦꯡꯖꯒꯦ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯔꯣ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯕꯤꯌꯨ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯅꯤꯡꯊꯧ ꯄꯥꯏꯕꯅ ꯇꯧꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯂꯥꯏꯅ ꯆꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕ, ꯏꯅꯤꯡꯊꯧꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯒꯗꯕ ꯅꯨꯄꯤ ꯑꯃ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯊꯧꯗꯣꯛ ꯑꯃꯗ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯦ꯫ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯏ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯦꯡꯅꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯒꯅꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤꯁꯨ ꯇꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯕ ꯉꯝꯒꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯕꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯋꯥꯈꯟꯗ ꯈꯟꯖꯩ꯫ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯩꯕꯨ ꯍꯦꯛꯇ ꯊꯥꯖꯔꯁꯤꯔꯥ? ꯉꯁꯤ ꯈꯛꯇꯃꯛ
ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕ ꯂꯥꯛꯂꯒ ꯈꯨꯗꯛꯇ ꯕꯣꯔ ꯐꯪꯕ ꯍꯥꯏꯕꯁꯤꯕꯣ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯒ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯖꯥꯠꯂꯥ? ꯍꯣꯏꯗ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯌꯦꯡꯂꯒꯦ. ꯑꯣꯏꯗꯕ ꯊꯣꯛꯂꯒꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯥꯛꯂꯔꯣꯏ. ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ. ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯄꯤꯔꯝꯃꯤ. ꯃꯗꯨ ꯃꯥꯅ ꯄꯤꯒꯦ ꯍꯥꯏꯅ ꯄꯤꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯂꯤꯛ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯗꯨꯅ, ꯏꯅꯤꯡꯊꯧ, ꯌꯥꯖꯔꯅꯤ. ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯂꯤꯛ ꯑꯁꯦ ꯂꯧꯖꯔꯣꯏ. ꯑꯩꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯃꯥꯏꯕ ꯑꯃꯈꯛꯅꯤ. ꯄꯥꯏꯕ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ, ꯃꯥꯏꯕ ꯑꯁꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯗꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯇ ꯇꯧꯕ ꯃꯥꯏꯕ ꯑꯃꯅꯤ. ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯈꯔ ꯊꯥꯖꯕ ꯋꯥꯠꯂꯝꯕꯕꯨꯗꯤ ꯌꯥꯏ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯊꯥꯖꯕ ꯊꯝꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ. ꯊꯥꯖꯗꯕ ꯊꯣꯛꯂꯒꯅ ꯃꯥꯏ ꯄꯥꯛꯂꯣꯏ. ꯃꯁꯤꯃꯗꯤ ꯑꯆꯨꯝꯕ ꯋꯥ ꯑꯣꯏꯒꯅꯤ. ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯖꯔꯦ. ꯉꯁꯤꯃꯛ ꯑꯆꯨꯝꯕ ꯊꯣꯛꯂꯁꯅꯨ. ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ. ꯅꯤꯡꯊꯧ ꯄꯥꯏꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯥꯏꯕꯗꯨꯒꯤ ꯁꯪꯒꯥꯏꯗꯒꯤ ꯍꯟꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯩꯒꯣꯟ ꯑꯗꯨ ꯇꯣꯡꯂꯒ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ. ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯑꯩꯒꯤꯁꯨ ꯃꯇꯥꯡ ꯆꯥꯅ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯃ ꯊꯦꯡꯅꯕꯗꯨꯗ ꯑꯩꯒꯤꯁꯨ ꯑꯃ ꯊꯦꯡꯅꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ, ꯃꯃꯥꯟꯅꯕꯤꯕꯨ ꯑꯣꯏꯔꯁꯨ. ꯄꯥꯏꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ. ꯀꯔꯤꯁꯨ ꯀꯣꯏꯅꯗꯦ, ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯩ. ꯉꯥꯏꯈꯣꯗ, ꯑꯩꯒꯤ ꯍꯥꯟꯅꯃꯨꯛꯇ ꯃꯥꯏ ꯄꯥꯛꯍꯟꯈꯤꯒꯦ. ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ 2ꯅꯤ ꯍꯜꯂꯤꯕꯁꯦ. ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤ. ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯇꯝꯗꯣ. ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯠꯌꯣꯝ ꯑꯃ ꯌꯣꯝꯂꯒ ꯑꯉꯥꯎꯕꯤꯒꯨꯝ ꯎꯃꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯨꯁꯤꯜꯂꯛꯂꯝꯃꯤ. ꯁꯒꯣꯜ ꯑꯅꯤꯗꯨꯁꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ. ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯩ. ꯅꯨꯄꯤ ꯑꯗꯨ ꯅꯣꯟꯈꯠꯂꯛꯂꯝꯃꯤ. ꯑꯋꯥꯕꯅ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ. ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯩꯕꯨ ꯏꯃꯥꯇꯣꯟꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯦꯟ ꯄꯤꯗꯨꯅ ꯁꯤꯟꯅꯔꯝꯂꯦ. ꯇꯣꯜꯂꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯩꯕꯨ ꯏꯃꯥꯇꯣꯟꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯦꯟ ꯄꯤꯗꯨꯅ ꯁꯤꯟꯅꯔꯝꯂꯦ. ꯇꯣꯜꯂꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯃꯨꯛꯇ. ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯥꯏꯔꯤꯕ ꯃꯥꯇꯣꯟꯅ ꯁꯦꯟ ꯄꯤꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯂꯕ ꯅꯨꯄꯥꯗꯨꯁꯨ ꯎꯃꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯔꯦ. ꯃꯍꯥꯛ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯇꯨꯡ ꯍꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯈꯪꯆꯦꯟ ꯆꯦꯟꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯏ. ꯉꯁꯥꯏ ꯃꯥꯏꯕ ꯆꯔꯩꯅ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ. ꯃꯥꯂꯦꯝꯁꯨ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯉꯛ ꯅꯣꯝꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯃꯆꯥ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯃꯤꯡ ꯄꯣꯏꯅꯨ ꯀꯧꯖꯩ. ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ. ꯄꯣꯏꯅꯨ ꯀꯞꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯁꯨꯕ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯆꯠꯈꯤ. ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯐꯠꯇꯕ, ꯅꯤꯁꯥꯗ ꯉꯥꯎꯔꯕ, ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯁꯦꯜ ꯄꯤꯗꯨꯅ ꯁꯤꯟꯅꯔꯝꯂꯤꯕꯅꯤ. ꯅꯤꯡꯊꯧ ꯄꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯒ ꯃꯃꯥꯇꯣꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ. ꯄꯣꯏꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤ. ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ. ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯇꯣꯟꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ. ꯄꯣꯏꯅꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯏ. ꯏꯅꯤꯡꯊꯧ, ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯑꯃꯠꯇ ꯈꯪꯗ꯭ꯔꯦ. ꯑꯩꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯖꯔꯣꯏ. ꯃꯗꯨꯗꯤ ꯑꯩꯅ ꯂꯦꯞꯀꯗꯕꯅꯤ ꯄꯣꯏꯅꯨ. ꯉꯁꯤꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯥꯛꯂꯣ, ꯆꯠꯂꯁꯤ ꯀꯣꯅꯨꯡꯗ. ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯔꯗꯕꯅꯤ. ꯑꯁꯣꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯣꯏꯅꯨꯕꯨ ꯁꯒꯣꯜꯗ ꯀꯥꯈꯠꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ. ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕꯁꯨ
masana wakan tazare. Mathanggi numittadi Poinugi mamaton phattabi Chanu Poinugi pawado tabada pungangai madi kayada wakhan nungai jakhrabano. Ningthau aduda luhonglabadi kayada nungaina hingladaba sana lupatana masado yomlani haina khalami. Chanu khudak adumaktada konungda chatnaba haiduna thaurang tawri. Mahak monda nungaina lai. Konungda hek yorakpaga Poinubu kauraklami. Poinu! Poinu! Poinu amadi ningthau paiba wari sanarambani adubu khonjen adu tarabada kanano haina thoraklami. Poinu mamatonbu ubada manakta jangsinba ngamkhide. Ningthau adugi maningda lotlammi. Ningthau aduna hanglai. Mangda leplibi nangbu kana oirabano. Chanu noksinaduna. Aise Poinugi mamatoni ichanupini. Wadu tarabada ningthau adu saukiba khangaude. Magi lanmi sing kaurai. Hai, nakhoi kana lay. Lanmi mari chensilai. Iningthau kari takpigadaba haibiyo. Masida leplibi minungsi laitabi nupi ase mapunsi chuppa kaisum sangna tham. Wa aduda Chanu ingangak na pakhanna hairai. Karino iningthau takpiribu wafamsing adubo nanai aidi wakhan amata tazadre. Aigi kari ira laibagi haibiyo. Nangna aigi nupida otkhiba chatkibli chatpumnamak aina khangloi hana khanganune. Ngasidagi amuk hana aigi nupibu chaitheng pirakpa mi khudengma aina su makhoi chaitheng pigani. Ngasina nangi aroiba numit oire. Hai, masigi nupise amukta kaisum sangna langsilu. Ningthau adugi wa aduda lanmi mari aduna Chanubo pukhirami aduga kaisum sangna langsilami. Ngasidi Poinusu magi punsida amukta thajadaba thodok amadagi nungaiba punsi amada hingba phangjare. Ningthau paibanasu mabu yamna luna tawbirami. Mana setningbata set chaningbata cha maning tamhalli. Makhoi anidu wakhalsu yamna chanarami. Asumna tawduna tha khara haujinkre. Haujikti mapu mahakna thaujanbibadagi Maharani Poinu birolakli amadi yamna nungaiba pau amana magi pibok nungda naupuriba angang adu amukta anini phaibok ni hairi. Mi kanasu leijadaba chiklaba konung adu machani aduna mangangumna ngalarani khanbada haraujarami. Matamni leptana aduma haujanki. Maharani adusu wana ngaijabagi matam adu yausilakli. Ngasidi Maharani angang unaba numitni. Ningthau paibana manai khara thadoklaga maiba jaraibu kauba chathalami. Makhoisu adumak khonglai thuna lai. Ngasidi maiba jarai konung aduda khong thangjilakpaga masada ihun amakhak phauраklami. Mathanta wakhanda khanjai. Ngasi asibu kari khudong thiba amuk thokligaba. He Isor, aikhoibu thaujanbiyo. Maibadu changkhre. Ngaihaki matungdadi angang kaplakpagi khonjen adu tabada ningthau adu haraubana ngamkhai laikhidre. Maiba jarai angang ani adu nakan pamduna thorai. Iningthau angang nupi ani phangjare. Ningthau adu angang ama pami amaduna amuksu yengi. Momon su nokjai adubu maiba jarai di momon minok amada nokhidre. Pau asibu matau karamna tamna sige haina khalami. Iningthau aibudi lana khanbiganu. Aisu phana kana Maharani Poinubu kannaba hotnajabani. Adubu ngasidi laibak thiba haibadu oire. Mahak aikhoi mayama thadoktuna chatkhre. Wa aduda momon noklamba ningthau adu maiba jaraida yengkhalaki. Mahak maibadugi wadu thajaba ngamdraduna magi nupigi kaduda sensilai. Magi nupigi thawai yaudraba hakchang adu ubada mahak lepa leitana pirang singtharai. Manakta angang adu hiphalami aduga nungsiraba magi nupigi makhut adu paiduna mahak kaptuna haireklami. Poinu, nang ichagi khonjen taningi hairambadaine. Se, haugatlo. Icha nupi ani phangjare. Nungaiba pau ase piramlaga nangi saru thungdana chatkhiba yaroye. Haugatlo se. Mamagi minungsi phangdana yokpa macha haibado oi hauradra. Poinu, se, haugatlo. Maiba jarai so ningthau adugi mawong aduda yamna thamoi kaiba haibadu oire. Adubo karidi upailai. Masi Poinugi laibakta tamlamba amani. Awabadana su yomduna laklaba magi punsini. Ngasina amo mapu mahaki khuya khada chatkre.
ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯅꯤꯡ ꯇꯝꯅ ꯂꯦꯟꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯤꯡꯊꯧ ꯄꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯥꯏꯕꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯀꯔꯤ ꯑꯃꯠꯇ ꯃꯥꯏꯊꯣꯡꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯍꯟꯗꯅ ꯌꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯃꯅ ꯀꯣꯔꯧ ꯍꯥꯏꯅ ꯊꯣꯜꯂꯤ, ꯑꯃꯅ ꯊꯥꯖ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯀꯣꯔꯧꯅ ꯃꯆꯦꯅꯤ, ꯑꯗꯨꯒ ꯊꯥꯖꯅ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯀꯔꯤ ꯑꯃꯠꯇ ꯈꯦꯠꯅꯗꯦ, ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯆꯦ ꯀꯣꯔꯧꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ, ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯌꯥꯝꯅ ꯂꯨꯅ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯃꯗꯤ ꯊꯕꯛ ꯇꯧꯕꯗꯗꯤ ꯌꯥꯝꯅ ꯇꯍꯥꯕ, ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯥꯖꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯀꯟꯕ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯈꯔ ꯆꯪꯂꯕꯁꯨ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯜꯂꯕ ꯇꯨꯡꯗ ꯇꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯃꯛ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯍꯤ 24 ꯂꯣꯏꯅ ꯁꯨꯔꯦ꯫ ꯃꯄꯥꯕꯨꯡ ꯄꯥꯏꯕꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯄꯥꯏꯕ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯑꯩꯁꯦ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦꯗꯣ, ꯏꯆꯥꯅꯤꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯅꯤ? ꯑꯩꯅ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯔꯝꯕꯅ ꯐꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯌꯦꯠꯄ ꯑꯃꯗꯤ ꯊꯣꯛꯂꯅꯤ꯫ ꯑꯩꯕꯨ, ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯕꯨ ꯀꯔꯝꯕꯗ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯁꯤꯟꯅꯔꯁꯤꯒꯦ? ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯀꯣꯔꯧꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ, ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯝꯅ ꯁꯣꯏꯕ ꯑꯃꯅ ꯊꯕꯛ ꯇꯧꯕꯗ ꯍꯦꯛꯇ ꯇꯍꯥꯕꯁꯤꯅꯤ꯫ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯋꯥꯕ ꯊꯣꯛꯀꯅꯤ꯫ ꯑꯇꯣꯝꯕꯤ ꯊꯥꯖꯗꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯅ ꯐꯖꯅ ꯉꯥꯡꯕ ꯍꯩꯇꯕꯁꯤꯅꯤ ꯑꯃꯨꯛ ꯁꯣꯏꯒꯗꯧꯔꯤꯕꯁꯦ꯫ ꯅꯤꯡꯊꯧ ꯄꯥꯏꯕ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯈꯜꯂꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯏꯆꯥꯅꯤ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ, ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯤꯟꯅꯔꯒꯦ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯝꯕ ꯊꯕꯛꯁꯨ ꯑꯣꯏꯔꯅꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯀꯣꯔꯧ, ꯊꯥꯖ, ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯔꯤꯕꯣ? ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ, ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯔꯛꯂꯦ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ? ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦꯗꯣ, ꯉꯁꯤ ꯁꯤꯒꯅꯤ ꯍꯌꯦꯡ ꯁꯤꯒꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯄꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯄꯤꯔꯝꯕ ꯄꯥꯝꯃꯤ, ꯑꯃꯗꯤ ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯕꯒꯤ ꯃꯊꯧꯅꯥꯗꯣ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯅꯤꯡꯉꯤ꯫ ꯃꯆꯦ ꯑꯍꯜ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪꯊꯕ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯑꯇꯣꯝꯕꯤ ꯊꯥꯖꯁꯨ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯉꯥꯛꯆꯒꯦ꯫ ꯅꯨꯡꯁꯤꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯣꯛꯈꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯍꯩꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯈꯟꯅꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ꯫ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯏꯄꯥꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯦ ꯁꯤꯟꯅꯔꯒꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯅꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗꯒꯤ ꯂꯩ ꯊꯥꯅꯕ ꯃꯔꯨ ꯑꯅꯤꯈꯛ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯁꯤꯗꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯂꯩ ꯊꯥꯅꯕ ꯃꯔꯨꯅꯤ꯫ ꯃꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯧꯍꯟꯗꯨꯅ ꯂꯩ ꯁꯥꯠꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯀꯣꯔꯧꯗꯤ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯤꯕ, ꯄꯥꯕꯨꯡ, ꯑꯩ ꯉꯝꯅꯤꯌꯦ, ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯗ꯫ ꯄꯥꯕꯨꯡ, ꯀꯌꯥꯝ ꯂꯨꯕꯅꯣ ꯁꯤꯕꯣ? ꯂꯩ ꯑꯁꯤꯕꯨ ꯈꯛ ꯍꯧꯍꯟꯕꯕꯣ ꯀꯌꯥꯝ ꯂꯨꯗꯣꯏꯅꯣ? ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯊꯥꯖꯤꯜꯂꯨꯔꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯀꯣꯔꯧꯗꯤ ꯀꯔꯤꯁꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥꯒ ꯇꯥꯗꯅ ꯇꯍꯥ-ꯇꯍꯥꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯍꯧꯏ꯫ ꯊꯥꯖꯗꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯥꯕꯨꯡ, ꯑꯩꯁꯨ ꯂꯩ ꯄꯥꯝꯕꯤꯁꯦ ꯊꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯕꯛ ꯇꯧꯕꯗꯅꯦ ꯇꯍꯥ-ꯇꯍꯥꯒꯅꯣ, ꯃꯥꯏ ꯄꯥꯛꯇꯕꯅꯤ꯫ ꯐꯖꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯇꯧꯒꯗꯕꯅꯤꯀꯣ, ꯃꯗꯨꯗꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ꯫
Thꯥꯖꯁꯨ ꯆꯠꯈ꯭ꯔꯦ ꯀꯣꯔꯧꯗꯤ ꯑꯁꯣꯝꯗ ꯂꯩ ꯃꯔꯨ ꯑꯗꯨ ꯀꯔꯥꯏꯗ ꯊꯥꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯇꯣꯞꯄ ꯑꯃꯅꯤ꯫ ꯅꯨꯡꯁꯥ ꯌꯥꯝꯅ ꯐꯪꯕ ꯃꯐꯝ ꯑꯃ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯊꯥꯔꯕꯗꯤ ꯁꯣꯏꯗꯅ ꯂꯩ ꯑꯁꯦ ꯍꯧꯔꯅꯤ꯫ ꯅꯨꯡꯁꯥ ꯐꯪꯗꯕ ꯃꯐꯝꯗꯗꯤ ꯂꯩꯁꯦ ꯍꯧꯒꯟꯗꯦ꯫ ꯑꯗꯨꯅ ꯃꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ꯫ ꯑꯁꯣꯝꯅ ꯀꯣꯔꯧꯅ ꯂꯩ ꯃꯔꯨ ꯑꯗꯨ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯨꯛ ꯈꯔ ꯆꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯍꯧꯖꯔꯅꯤꯗ꯫ ꯊꯥ ꯑꯃꯃꯨꯛ ꯉꯥꯏꯔꯒꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯤꯡꯊꯣꯟ ꯑꯁꯦ ꯐꯪꯂꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯣꯔꯧ ꯅꯣꯛꯅ ꯅꯣꯛꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯇꯣꯝꯕꯤ ꯊꯥꯖꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯤ ꯃꯔꯨ ꯑꯁꯤ ꯊꯥꯖꯤꯟꯗꯨꯅ ꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯏ꯫ ꯄꯨꯡ 3 ꯆꯨꯞꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗ ꯂꯩꯕꯥꯛ ꯈꯔ ꯑꯃꯗꯤ ꯎꯠꯋꯥꯏ ꯈꯔꯁꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯄꯥꯇ꯭ꯔ ꯑꯗꯨ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯒꯟꯗꯕ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯆꯦ ꯀꯣꯔꯧꯁꯨ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ, ꯅꯪꯒꯤꯗꯤ ꯂꯣꯏꯔꯝꯂꯕ꯭ꯔꯥ? ꯍꯣꯏ ꯏꯆꯦ, ꯂꯣꯏꯔꯝꯃꯤ꯫ ꯏꯆꯦꯒꯤꯗꯤ ꯊꯥꯔꯝꯂꯕꯣ? ꯑꯩꯒꯤꯗꯤ ꯉꯁꯥꯏꯅ ꯊꯥꯖꯤꯜꯂꯝꯃꯦꯗ꯫ ꯈꯪꯗꯦꯅꯦ, ꯀꯅꯥꯅꯕꯨ ꯍꯥꯟꯅ ꯃꯍꯩ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯌꯦꯡꯂꯁꯤ꯫ ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯑꯩꯒꯤ ꯍꯩꯁꯤꯡꯕ ꯑꯅꯤꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯣ? ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯀꯣꯔꯧ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯂꯩ ꯃꯔꯨ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯏꯁꯤꯡꯁꯨ ꯆꯥꯏꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯅꯨꯡꯁꯥ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯗꯨꯅ ꯈꯪꯂꯕ ꯊꯥꯖꯗꯤ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯇ ꯏꯁꯤꯡ ꯑꯅꯤꯔꯛ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯆꯥꯏꯁꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯂꯩ ꯃꯔꯨ ꯑꯗꯣ ꯍꯧꯕ ꯉꯝꯂꯔꯣꯏ꯫ ꯄꯠꯁꯤꯟꯈ꯭ꯔꯅꯤꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯃꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯗꯨꯅꯤ꯫ ꯏꯆꯦꯒꯤ ꯋꯥꯈꯜꯒ ꯑꯩꯒꯤ ꯋꯥꯈꯜꯒ ꯈꯛ ꯃꯥꯟꯅꯔꯣꯏ꯫ ꯌꯦꯡꯂꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯂꯩ ꯄꯥꯟꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯖꯕꯇꯅꯤ꯫ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯅꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯅꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯄꯨꯅꯔꯛꯂꯣ, ꯏꯄꯥ ꯌꯦꯡꯂꯒꯦ꯫ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯖꯅ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯋꯥꯁꯦ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯅ ꯊꯥꯅꯈꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ꯫ ꯃꯆꯦ ꯀꯣꯔꯧꯗꯤ ꯇꯍꯥꯕ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯥꯅ ꯊꯥꯔꯤꯕ ꯂꯩ ꯃꯔꯨ ꯑꯗꯨ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨ ꯈꯔ ꯀꯣꯊꯣꯛꯏ꯫ ꯃꯥꯅ ꯊꯝꯂꯝꯕ ꯂꯩ ꯃꯔꯨ ꯑꯗꯨ ꯄꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯥꯏꯕ ꯐꯥꯎꯕ ꯇꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯊꯥꯖꯗꯤ ꯃꯥꯒꯤ ꯑꯈꯥꯡ ꯀꯟꯕ ꯍꯣꯠꯅꯖꯕꯒꯤ ꯃꯄꯥꯟꯅ ꯂꯩ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯅ ꯍꯧꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯣꯛꯅ ꯍꯔꯥꯎꯅ ꯄꯨꯖꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯤ ꯃꯇꯧꯗ ꯅꯤꯡꯊꯧ ꯄꯥꯏꯕ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯖꯗ ꯄꯤꯔꯒꯅꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯃꯆꯦ ꯀꯣꯔꯧꯁꯨ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ꯫ ꯃꯥꯅ ꯈꯟꯊꯔꯨꯗꯅ ꯊꯕꯛ ꯇꯧꯁꯤꯜꯂꯨꯕ, ꯌꯦꯡꯁꯤꯜꯂꯨꯗꯕ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯥꯕꯨꯡꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯌꯥꯖꯔꯦ꯫ ꯏꯅꯥꯎ ꯊꯥꯖꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯃꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯐꯝꯕꯥꯜ ꯄꯤꯔꯕꯗꯤ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯦ ꯏꯪꯊꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯅꯁꯨ ꯏꯅꯥꯎꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯧꯒꯠꯆꯅꯤꯡꯉꯤ꯫ ꯑꯗꯨꯅꯤꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯌꯦꯡꯊꯤꯅꯔꯣꯏꯗꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯒꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯍꯥꯏꯕꯗꯣ꯫ ꯉꯁꯤꯗꯤ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯌꯦꯡꯃꯛ ꯏꯄꯥꯅ ꯏꯆꯥꯅꯨꯄꯤ ꯊꯥꯖꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯄꯤꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯍꯧꯁꯥꯒꯨꯝꯅ ꯑꯣꯏꯗ꯭ꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯄꯨ ꯊꯧꯅꯥ ꯂꯩꯕ ꯍꯦꯟꯒꯠꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯊꯧꯅꯥꯗ ꯑꯄꯦꯟꯕ ꯑꯣꯏꯔꯕ ꯃꯄꯥꯕꯨꯡ ꯄꯥꯏꯕ ꯃꯍꯥꯛ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯩꯅ ꯁꯤꯡꯕ ꯉꯥꯡꯕ ꯈꯛꯇꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦ꯫ ꯂꯨꯔꯤꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯁꯤꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯍꯥꯒꯗꯕ ꯋꯥꯈꯜ ꯈꯟꯊꯗꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯂꯣꯏ꯫
ꯏꯪꯊꯕꯗ ꯀꯟꯕ, ꯉꯥꯏꯕꯗ ꯀꯟꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯒꯅꯤ꯫